मीटिंग हॉलदनी लेरिबा मयाम अदु लंचेनबना चंगलकपा अदुदा हौगतुना लेपलगा विस्पिरई गुड मॉर्निंग सर लंचेनबा मागी थारिबा चेयर अदुदा फमदुना खुमलई मॉर्निंग फमो यारनी लेपतुना लेरंबा सीनियर डॉक्टर सिंह अदु मसा मसागी फमफमदा फमख्रे लंचेनबना लंबीदा लाकपदा ट्रैफिक जाम होइदुना हाइनखिबा पुंगदगी खितंग लेफ होइख्रे अदुना मयामदा साउदना हाइजरी कैसु कायदेदा सर डॉक्टर सिंह अदुगी मरक्तगी अमने खुमलकपनी लंचेनबना अदुदी हौनबा तौरसे मयामगी अपेन पेनददो फोंदोपिरो मयाम मरक्तगिनी डॉक्टर नुपा अमना हाइरई सर मेडिसिन रूम की ओइना नर्स नुपी अमगी दरकार रोय अतैगी थोइदोन अवाटपा लैते लंचेनबा वादु तारे हाइबगुम मकोक्तु नोमलई खरा अहल ओइरप तौबा नुपा अमना अमु हाइरई सर साइकाट्रिक की डॉक्टर ओइना अनि पामजै असुक कुइबसी अई तोमतना ngमनबा तौजरकपने हौजिकती अईसु अहल ओइरबनिना खरा वारे लंचेनबा फमलंबदगी मसादु टेबल लोम अदुदा खितंग ngathaduna हाइरकलिबा डॉक्टर अदुदा येंगलगा हाइरई डॉक्टर अनिना यारद्रा कका होय यारनी सर लंचेनबना अमो अतैगिदी अवाटपा लैनद्रबो मयामदु लैत्रे हाइबगुम मकोक्तु हाइरई लंचेनबा मयाम अदुदा अमुक्तंग कोइना येंगलगा हाइरई मयामगी हाइबा लोइरबनिना अैगी अमु हाइरगे पेशेंट मयामदगी पिकना इनकम लाक्लबसु डॉक्टर मयामगी अमदी लैरिबा मेडिकल स्टाफ सिंगी मंथली सैलरी असे लैरिबा प्राइवेट हॉस्पिटल सिंग असिदगिदी हेना चाउरिबने अदुना डॉक्टर सिंगसु लाक्लिबा पेशेंट सिंगबु अैखोइगी इमुंग मनुंगनि हाइना खनगदबने लंचेनबा चेयर अदुदा ngathaduna मखुतना पेन अदु सानादुना मखा मुक्तारई हंदक्तसु डॉक्टर अनिना सेखिनदबदगी थोखरिबा प्रॉब्लम दो मतुंगदा थोक्तननाबु होनसे फरे मयामसु थबक चिलमलनी स्वाइदा लोइसिलसी असी हाइरगा फमलंबदगी हौगतुना थोखरे लंचेनबा मागी केबिनदा अमुक लाक्तुना चेयर अदुदा फमदुना फोन अदु हांगदुना येंगी ग्रुप मेसेज लेरंबदा उबदा फचंगदुना येंगी पोइरैना ग्रुप अमदा मंगोंदा एड तौरंबा अदुदा चंगदुना येंगी ग्रुप अदुदा मी क्याम यावगे हाइना येंगलुबदा मैराबा मखोय अहुमतंग ओइरंबदुदा चिनबालदु हाइफेटंग चिंगदुना नोगी पोइरैगी मेसेज अमा लेरंबदु पारुई नुपीदा धप तौसलगा नुसी हाइनबा नुपादु लैब्रो लंचेनबा पोइरैगी मेसेज तु पाबदा ममितु लाउथोरई ngarang nungdang kanasu khanghanda lingjenda dap tawkhibadu mana khanglamba asidani lanchen ba phone aduda thuna namduna message ama phathajili nangonda kanan haiba maira basu online leiramba mali message ama phathajilai kainu haise angang daga dhap ko tawraba poireina ngarang phul da satkrabani na nongmai ga pudoktana namlaga nungsi hele hairi अरोइबदा पी तारगा नोकपगी इमो अमा यावरकली मैराबा याम ngakpagi मवोंगदा ममित लाउथोकपगी इमोजी मरी मंगा थारई लंचेनबा साउनिंगना नोइदि नथौदो अमता लैत्रबनिना कनाना करी तौरी हाइबसे थी लैरि बोइरे पोइरैना अमो असेंग भारदी लोइ साउनबने मैराबना वादुदी सेंगना हाइरोदना नुपा नंगसो पोइरैना हो लिंगजेल न सयादा लोइना हाइदोकलब जाने अदा सयानो इंगोंदा मुहाइराबा लंचेनबा पोइरैगी मेसेज उबगा साउनिंगना फोन अदु टेबल अदु लंगसिंदुना मचिंदा सोली अंगांग नि गाइना लोइना हाइदोया हेयंग वै रोमांस का तौरुया नते लोइना हाइदोकलमदनाबा मान अदुमना सोलिंगै पियोन नुपादु लंचेनबगी थोंगदु हाइफेट इंदुना मकोक्तंग लिसिलगा हाइरई सर नुपी अमा कक्ता सरबु उन्नजगी हाइरी थाजिलौरा होय यानी थाजिलो नुपादु हेक थोखिबगा नुपी अमा फचंगलक्तुना लंचेनबगी मांगदा लेपतुना नोफे तौना आरके लंचेनबा ममाइदु टेबल अदुदा नोंथादुना लेरंबनी नुपीदुगी खोंजेलदा फट हाइगतुना येंगली
Lucy leptuna leirambadu ubada mamitu suglai. Lucy lancenbagi mayoknana thariba chair aduda famduna lancenbagi makhutu paiduna hairi. Hauzifo aibu sauriba ai lankreba saurano. Lancenba Lucy na pairiba khut aduda yengduna hairi. Pairiba khut ase thado yam tuna. Lucy noktuna adum hairi. Ai soikreba matunga muhana aikhoi ni lapnarase hairoiba. Lancenba handakti khon khitang kalapna hairi. Kanadaroin haise khutsi thado haibani. Lucy lancenbagi mataududa pairamba lancenbagi khuttu thadoi. Lancenba Lucy da yengduna karimna na hairi. Ai nang kanano khangde. Aduda ai saudaba kaisu mari leinane. Arke Hoi, matam amada ai nanga khangnarame. Ado aigi haukraba punsigi tangkak amadane. Haujikti ai nang kanano kaure. Khanglubogi kanabasu leitre. Lucy nungaitana lancenbada yengli. Lancenba nokfe tawna makha tarai. Haujikti aisu aigi thawaidagi su hena nungsibi ama leire. Manatana ai atopa nupi amata hanna yengningde. Adumna mira aidu oiradi aibu karigi nungsiba tambiramino ha. Lancenba Lucy gi waduda sauna haidai. Kana miraibano ha. Matam maduda aina nangmu kayam yamna khanki haibase nangsu khangliba natra. Aina matam amada haikibadane amu hanna mai onsilakana ai nangmu ngakpiru haina. Yare thokro ai wakana ngangningde. Lucy lancenbada sauna yenglamlaga phamlambadagi haugatuna thong leiba adomda makhong thangba hawi. Lancenba Lucy tanaba lauduna haidai. Matunga muana aigi mangda lepakana. Nangna aigi mangda toyna lepladi aigi thawaina aibulana khankhigane. Madu ai pamde. Aroi boina nangama leirambana aina ngasi asuk nungsibi mabu thengnajabane. Madugidama nahakpu thagachare. Lucy lancenbagi waduda sauningna thong kadu makhol thokna thingjilamlaga chatkre. Lancenba phamlambadagi haugatuna sauna machinda soli. Dawe yadau mandi ngasi numise. Yumda halaga itu masak yenglaga leirubuna fadau male. Kadagi tholaktuna makhada kumthaduna gari du thauduna mayumda lakle. Mayum yaubaga gari du khamlamlaga imungda changlakpani. Mi mayam ama kamal room da phamlaga wari sanaraga noktuna leirambaduda mamitna haifetang yenglamlaga mamai du leithoktuna chatke tawbani. Adubu kuide mamai du phat amu leisilaktuna mamittu sukna yenglai. Mana yenglidu lingjelna nupa amaga yam nakna phaminaba adudani. Lancenba magi kada kage tawramba adu toktuna mamai du leisilaktuna mayamna leiriba adomda lai. Mamasi leimagi nakanda phamthaduna mamit aduna lingjenda sauna yengli. Lingjendi aduga uba nate maga phaminariba nupa aduda noktuna wari sanari. Nupa aduna handakti mayam tanaba haidai. Aikhoi Rajkumar sina masak phajakraba nupi ama mayumda lotuna thamlame he. Sayana hekta puthok yabra khara sulotadi khaino. Nupi amana amu haidai. Aikhoi inama oijaragedana saya. Nupi dugi waduda lancenba nupi aduda yenglai. Sayasu noktuna khumlai. O hela loire kaino adugiba. Nupa amana amu haidai. Ima sisu lei nacha nupi atombise aigi oijaragedana. Phagi oina hairakpa wani. Adubu khambal chawba nupa adudi sauningna hairakliba nupa aduda yenglai. Leima nupa adugi wadu paukhumdi pirudre nokpe tamak tawrai. Lancenba mayam tahandana machinda tapna soli. Nateba moi warise aigi angangsigi maramsida natradi leitrababa ama sisu noktanaga tari. Sayagi mamanabi singdugi maraktagi amana lancenbada yengduna haidai. Yamungya yam phasa thome ko. Ngasaidagi lingjeldi lancenba lae khangdabani. Haujikta nupi aduna hairakpaduda
ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯂꯟꯆꯦꯟꯕꯅ ꯃꯉꯣꯟꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯅꯣꯛꯂꯝꯕ ꯑꯗꯨ ꯇꯣꯛꯇꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ "ꯀꯗꯥꯏꯗꯒꯤꯅꯣꯗ ꯐꯖꯗꯕꯅꯤ" ꯋꯥꯗꯨꯈꯛ ꯍꯥꯏꯔꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯂꯤꯡꯖꯦꯜꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯚꯤꯛꯇ꯭ꯔꯣ, ꯑꯩꯒꯤ ꯀꯥꯗ ꯑꯝꯇ ꯂꯥꯛꯑꯣ"꯫ ꯂꯤꯡꯖꯦꯜꯗꯨ ꯇꯟꯗꯤ ꯇꯜꯂꯕꯅꯤ, ꯑꯗꯨꯕꯨ ꯀꯩꯁꯨ ꯍꯥꯏꯗꯅ ꯂꯟꯆꯦꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯂꯟꯆꯦꯟꯕꯒꯤ ꯀꯥ ꯌꯧꯕꯒ ꯁꯞꯇ꯭ꯔ ꯄꯨꯝꯕ ꯍꯩꯊꯔꯛꯏ꯫ "ꯀꯩꯅꯣꯕ ꯅꯪꯅ ꯅꯨꯄꯥꯗꯨꯒ ꯌꯥꯝ ꯅꯛꯅ ꯐꯝꯃꯤꯟꯅꯔꯤꯗꯣ? ꯅꯪ ꯁꯤꯔꯒꯦꯔꯕ?" "ꯑꯗꯨ ꯐꯝꯃꯤꯟꯅꯕꯗꯨ ꯀꯩꯗꯧꯔꯒꯦ? ꯃꯤ ꯏꯆꯦꯁꯤꯒꯤ ꯃꯃꯥꯟꯅꯕ ꯉꯥꯛꯇꯅꯦ." "ꯑꯗꯨ ꯑꯣꯏꯅ ꯌꯥꯗꯦ, ꯐꯝꯃꯤꯟꯅꯕꯗꯤ ꯂꯥꯏꯔꯗꯅ ꯅꯛꯅ ꯆꯠꯃꯤꯟꯅꯕ ꯌꯥꯔꯣꯏ." "ꯑꯗꯨꯗꯤ ꯌꯥꯝꯕꯨꯡꯅ ꯊꯤꯡꯕꯒꯤ ꯅꯊꯧ ꯅꯠꯇꯦ." "ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯤꯗꯨꯗꯤ, ꯅꯪꯅ ꯉꯔꯥꯡ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯔꯤꯗꯨꯗꯤ." "ꯑꯗꯨꯗꯤ ꯌꯥꯝꯕꯨꯡꯒꯤ ꯅꯣꯡꯃꯩꯗꯣ ꯀꯤꯕꯒꯤ ꯍꯥꯏꯕ, ꯑꯩ ꯌꯥꯝꯕꯨꯡꯒ ꯅꯨꯡꯁꯤꯅꯕ ꯉꯝꯂꯔꯣꯏꯀꯣ?" "ꯀꯔꯤꯕ? ꯑꯃꯨꯛꯀ ꯍꯥꯏꯔꯛꯑꯣꯅꯦ." "ꯍꯣ, ꯑꯩ ꯅꯪ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ." ꯋꯥꯗꯨꯈꯛ ꯍꯥꯏꯔꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕ ꯆꯠꯈ꯭ꯔꯤꯕ ꯂꯤꯡꯖꯦꯜꯗ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯁꯥꯎꯅ ꯁꯣꯜꯂꯤ꯫ "ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯗꯤ ꯉꯁꯤ ꯐꯥꯔꯒ ꯑꯩꯒꯤ ꯀꯥꯗ ꯍꯦꯛ ꯊꯝꯃꯒꯅꯦ, ꯅꯣꯡꯉꯥꯜꯂꯒ ꯑꯩꯉꯣꯟꯗ ꯆꯦꯜꯂꯦꯅ ꯋꯥ ꯋꯥ ꯂꯥꯎꯍꯟꯅꯤ ꯉꯁꯤꯀꯣ." ꯃꯔꯝ ꯆꯠꯇꯨꯅ ꯃꯤꯅ ꯊꯤꯅ ꯉꯥꯡꯂꯛꯏꯅꯤ ꯍꯥꯏꯗꯤ ꯈꯟꯗ꯭ꯔꯒ ꯂꯨꯁꯤ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯑꯔꯩ ꯑꯔꯩꯕ ꯄꯣꯠ ꯆꯩ ꯂꯪꯈꯥꯏꯕ ꯍꯧꯔꯛꯏ꯫ ꯄꯣꯠ ꯂꯪꯈꯥꯏꯕꯒꯤ ꯃꯈꯣꯜꯗꯨꯗ ꯃꯄꯥ ꯆꯥꯎꯊꯣꯏꯁꯨ ꯄꯥꯈꯠꯅ ꯆꯪꯂꯛꯇꯨꯅ, "ꯀꯩ ꯄꯦꯟꯗꯕ ꯂꯩꯒꯦ? ꯏꯆꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯗꯣ ꯍꯥ? ꯏꯄꯥꯗ ꯍꯥꯏꯌꯨ." ꯂꯨꯁꯤ ꯋꯥꯗꯤ ꯉꯥꯡꯗ ꯀꯞꯇꯨꯅ ꯃꯈꯥꯗ ꯐꯝꯊꯈꯤ꯫ ꯆꯥꯎꯊꯣꯏ ꯃꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯝꯊꯔꯒ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯄꯥ ꯏꯆꯥꯇꯪ ꯂꯩꯕꯁꯤꯗ ꯅꯪꯅ ꯑꯗꯨꯝꯅ ꯁꯥꯎꯔꯒ ꯂꯩꯈ꯭ꯔꯗꯤ ꯕꯕꯥꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯔꯣꯏꯅꯦ." ꯂꯨꯁꯤ ꯀꯞꯇꯨꯅ ꯃꯄꯥꯗ ꯀꯣꯟꯗꯨꯅ, "ꯕꯕꯥ, ꯑꯩ ꯂꯟꯆꯦꯟꯕ ꯌꯥꯝ ꯅꯨꯡꯁꯤꯌꯦ, ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ." "ꯏꯆꯥꯗ ꯀꯅꯥꯅ ꯂꯟꯆꯦꯟꯕꯒ ꯀꯥꯏꯅꯅꯤ ꯍꯥꯏꯔꯒꯦ?" ꯂꯨꯁꯤ ꯃꯄꯥꯗ ꯉꯁꯥꯏ ꯂꯟꯆꯦꯟꯕꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯝꯂꯤ꯫ ꯋꯥꯗꯨ ꯇꯥꯔꯕꯗ ꯆꯥꯎꯊꯣꯏ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ, "ꯕꯕꯥ, ꯋꯥ ꯍꯥꯏꯒꯦ, ꯁꯥꯎꯒꯠꯄ ꯌꯥꯗꯦ. ꯃꯥꯅ ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯂꯁꯨ ꯁꯤꯡꯅꯕ ꯌꯥꯗꯦ, ꯇꯞꯅ ꯇꯞꯅ ꯂꯣꯏꯅꯅꯕ ꯇꯧꯒꯗꯕꯅꯤ." ꯂꯨꯁꯤ ꯋꯥꯗꯤ ꯉꯥꯡꯗ ꯃꯄꯤ ꯇꯥꯅ ꯃꯄꯥꯗ ꯌꯦꯡꯂꯤ꯫ ꯆꯥꯎꯊꯣꯏꯒꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯊꯤꯗꯣꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯂꯟꯆꯦꯟꯕ ꯈꯪꯍꯟꯗ ꯃꯥꯕꯨ ꯁꯦꯟꯅꯔꯒ ꯊꯝꯒꯗꯕꯅꯤ." "ꯑꯗꯨꯅ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ? ꯂꯟꯆꯦꯟꯕꯅ ꯈꯪꯂꯛꯂꯕꯗꯤ ꯁꯥꯎꯅꯤꯌꯦ." "ꯈꯪꯍꯟꯗꯅ ꯇꯧꯒꯗꯕꯅꯤ, ꯌꯥꯝ ꯊꯨꯅ ꯊꯤꯗꯣꯛꯀꯗꯕꯅꯤ." ꯂꯨꯁꯤ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ, "ꯐꯅ ꯊꯤꯅ ꯉꯥꯡꯂꯁꯨ, ꯅꯪꯅ ꯅꯨꯡꯁꯤꯕꯤ ꯅꯨꯄꯤ ꯂꯩꯔꯁꯨ, ꯑꯥꯔꯀꯦ, ꯅꯪꯗꯤ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ." ꯂꯤꯡꯖꯦꯜꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯐꯤꯔꯣꯏ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯅ ꯂꯟꯆꯦꯟꯕ, ꯂꯩꯃ ꯑꯃꯗꯤ ꯁꯌꯥ ꯂꯤꯡꯖꯦꯜꯒ ꯂꯣꯏꯅꯅ ꯕꯖꯥꯔꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯍꯥꯟꯅ ꯀꯨꯝꯍꯜꯂꯒ ꯃꯥꯅ ꯒꯥꯔꯤꯗꯨ ꯄꯥꯔꯛ ꯇꯧꯔꯝꯂꯒ ꯄꯣꯠ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯃꯥꯁꯤ ꯂꯩꯃꯅ ꯄꯣꯠ ꯑꯃ ꯂꯤꯡꯖꯦꯜꯗ ꯄꯥꯏꯌꯨ ꯍꯥꯏꯅ ꯄꯤꯔꯛꯄꯗꯨ ꯂꯤꯡꯖꯦꯜꯒꯤ ꯃꯈꯨꯠ ꯌꯧꯗ꯭ꯔꯤꯉꯩ ꯂꯟꯆꯦꯟꯕꯅ ꯐꯠ ꯄꯥꯏꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕꯒꯤ ꯃꯇꯧꯗꯨꯗ ꯁꯌꯥꯗꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯃꯤꯒꯤꯗꯤ ꯂꯩꯖꯕ ꯀꯥꯏꯁꯦ ꯌꯥꯗꯦꯀꯣ, ꯄꯣꯠꯀꯥꯁꯦ ꯃꯈꯨꯠ ꯌꯧꯗꯅ ꯄꯥꯏꯈ꯭ꯔꯦ." ꯂꯟꯆꯦꯟꯕ ꯋꯥꯗꯤ ꯉꯥꯡꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯏ꯫ ꯂꯩꯃꯅ, "ꯋꯥꯗꯨ ꯉꯥꯡ ꯂꯩꯔꯅꯣ, ꯄꯣꯠ ꯂꯩꯗꯧꯕ ꯌꯥꯝꯃꯤ." ꯃꯥꯅ ꯄꯥꯏꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯌꯥꯎꯕ ꯈꯥꯎꯗꯨ ꯁꯌꯥꯗ ꯄꯤꯔꯛꯏ꯫ ꯁꯌꯥ ꯁꯨꯛꯇꯣꯛꯇꯨꯅ ꯈꯥꯎꯗꯨ ꯂꯧꯗꯨꯅ ꯂꯟꯆꯦꯟꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯥꯝꯕꯨꯡ ꯌꯥꯏ, ꯑꯝꯇ ꯄꯥꯏꯕꯤꯌꯨꯁꯦ." ꯂꯟꯆꯦꯟꯕꯅ, "ꯅꯣꯏꯔꯤ ꯈꯨꯅꯣꯏꯗꯨꯒ ꯑꯗꯨꯐꯥꯎ ꯄꯥꯏ ꯉꯝꯗ꯭ꯔꯕꯣ? ꯍꯥ, ꯄꯥꯏꯕ ꯉꯝꯗꯦ." "ꯏꯁ, ꯂꯤꯡꯖꯦꯜꯒꯤꯅ ꯄꯥꯏꯔꯒ ꯑꯩꯒꯤꯅ ꯄꯥꯏꯗꯕ?" "ꯃꯥꯗꯤ ꯄꯤꯛꯂꯤꯁꯤ ꯎꯗ꯭ꯔꯣ, ꯑꯗꯨꯅ ꯋꯥꯅꯤꯅ ꯇꯧꯕ." ꯃꯇꯣꯝꯇ ꯑꯃꯨꯛ ꯁꯣꯜꯂꯤ, "ꯃꯤ ꯑꯉꯥꯡ ꯋꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ." ꯂꯤꯡꯖꯦꯜ ꯇꯨꯃꯤꯟꯅ ꯂꯦꯞꯂꯝꯕꯗꯒꯤ ꯁꯌꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯆꯦꯆꯦ, ꯁꯤꯗ ꯄꯤꯔꯛꯑꯣ, ꯑꯩ ꯄꯥꯏꯕꯤꯒꯦ." ꯁꯌꯥ ꯃꯌꯥꯝꯕꯗ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯄꯤꯒꯦ ꯌꯥꯎꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯄꯣꯠꯇꯨ ꯂꯤꯡꯖꯦꯜꯗ ꯄꯤꯔꯛꯏ꯫ ꯂꯤꯡꯖꯦꯜꯁꯨ ꯁꯌꯥꯅ ꯄꯤꯔꯤꯕ ꯄꯣꯠꯇꯨ ꯄꯥꯏꯗꯨꯅ ꯂꯩꯃꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕ ꯃꯆꯟꯅꯨꯄꯤꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯂꯤꯡꯖꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯂꯟꯆꯦꯟꯕꯅ, "ꯚꯤꯛꯇ꯭ꯔꯣ, ꯀꯥꯏ ꯅꯣꯏ ꯄꯥꯏꯕꯤꯒꯦ."
ꯌꯥꯅꯤꯌꯦ ꯌꯥꯝꯕꯣꯡ ꯑꯩ ꯑꯗꯨꯝ ꯄꯥꯏꯔꯒꯦ ꯅꯪ ꯋꯥꯅꯤꯕ ꯀꯗꯥꯏꯅꯣ ꯌꯥꯃꯨꯡꯗ ꯄꯤꯔꯛꯑꯣꯕ ꯂꯤꯡꯖꯦꯜ ꯂꯟꯆꯦꯟꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯈꯥꯎꯗꯨ ꯑꯗꯨꯝ ꯄꯥꯏꯗꯨꯅ ꯂꯩꯃꯅ ꯆꯠꯂꯤꯕ ꯃꯐꯝ ꯈꯨꯗꯤꯡ ꯑꯗꯨꯝ ꯆꯠꯂꯤ ꯂꯟꯆꯦꯟꯕꯅ ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯗꯨꯗ ꯂꯤꯡꯖꯦꯜꯅ ꯄꯥꯏꯔꯤꯕ ꯈꯥꯎꯗꯨ ꯐꯠ ꯃꯨꯜꯂꯤ ꯂꯤꯡꯖꯦꯜ ꯋꯥꯗꯤ ꯉꯥꯡꯗꯦ ꯂꯟꯆꯦꯟꯕꯗ ꯁꯨꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯤ ꯕꯖꯥꯔ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯈꯔꯅ ꯂꯤꯡꯖꯦꯟꯕꯨ ꯎꯕꯗ ꯂꯛꯅꯔꯛꯏ ꯑꯣꯏ ꯂꯩꯁꯥꯕꯤ ꯌꯥꯝ ꯐꯖꯩꯀꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯔꯝꯃꯨꯗꯅ ꯅꯇꯨꯡꯗ ꯂꯥꯛꯏꯁꯤꯅ ꯏꯕꯥꯏ ꯑꯣꯏꯗꯣꯏꯔꯣ ꯅꯁꯦꯟ ꯚꯛꯇꯤ ꯑꯝꯇ ꯀꯠꯆꯒꯦ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯤ ꯂꯟꯆꯦꯟꯕ ꯁꯥꯎꯅꯤꯡꯅ ꯄꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯗꯨ ꯊꯝꯗꯨꯅ ꯅꯨꯄꯥꯁꯤꯡꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯀꯦ ꯇꯧꯏ ꯂꯤꯡꯖꯦꯜ ꯊꯨꯅ ꯂꯟꯆꯦꯟꯕꯒꯤ ꯈꯨꯠꯇ ꯌꯥꯟꯗꯨꯅ ꯑꯁ ꯌꯥꯝꯕꯣꯡ ꯃꯥꯟꯅꯔꯨꯅꯨ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨꯕ ꯑꯩ ꯑꯃ ꯌꯥꯎꯅ ꯃꯣꯏꯅ ꯅꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯂꯩꯃ ꯑꯃꯗꯤ ꯁꯌꯥꯗꯤ ꯗꯨꯀꯥꯟ ꯑꯃꯗ ꯄꯣꯠ ꯂꯩꯔꯨꯅꯤꯅ ꯆꯪꯈꯤꯕꯅ ꯀꯩꯁꯨ ꯈꯪꯂꯝꯗꯦ ꯂꯤꯡꯖꯦꯜꯅ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤꯀꯣ ꯃꯣꯏꯒꯤ ꯍꯦꯛ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯔꯕ ꯑꯩꯗꯤ ꯌꯥꯃꯨꯡꯗ ꯁꯨꯛꯀꯧ ꯀꯧꯔꯣꯏꯀꯣ ꯂꯟꯆꯦꯟꯕ ꯎꯄꯥꯏ ꯂꯩꯇ ꯄꯣꯠꯁꯤꯡꯗꯨ ꯄꯥꯏꯗꯨꯅ ꯃꯃꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯑꯗꯣꯝꯗ ꯆꯠꯈꯤ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯅꯣꯛꯇꯨꯅ ꯂꯛꯅꯍꯧꯏ ꯄꯣꯠ ꯂꯩꯕ ꯌꯥꯕ ꯂꯩꯔꯒ ꯑꯗꯨꯝ ꯃꯔꯤꯗꯨ ꯃꯌꯨꯝꯗ ꯂꯥꯛꯑꯦ ꯒꯥꯔꯤꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯂꯟꯆꯦꯟꯕꯅ ꯂꯣꯏꯅ ꯂꯧꯊꯗꯨꯅ ꯀꯥ ꯑꯍꯥꯡꯕ ꯑꯃꯗ ꯊꯝꯈ꯭ꯔꯦ ꯃꯄꯨꯟꯁꯤꯒꯤ ꯄꯣꯠ ꯂꯣꯏꯁꯤꯜꯂꯛꯇꯕꯅ ꯌꯥꯝꯈ꯭ꯔꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯍꯣꯟꯖꯤꯟꯕꯗ ꯋꯥꯔꯗꯨꯅ ꯃꯣꯠꯅꯤ ꯃꯣꯠꯂꯣꯏ ꯈꯪꯗ ꯊꯣꯡꯖꯤꯟꯒꯤ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯩ ꯀꯩꯅꯣ ꯑꯁꯨꯛ ꯋꯥꯕꯁꯦ ꯍꯣꯏꯗ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛꯀꯤꯕꯨ ꯋꯥꯊꯣꯛꯑ ꯂꯣꯏꯔꯦ ꯐꯝꯂꯝꯕꯗꯒꯤ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯑꯋꯥꯠꯄ ꯄꯣꯠꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯥ ꯆꯪꯂꯛꯄ ꯎꯕꯗ ꯃꯄꯥ ꯗꯤꯄꯛꯅ ꯀꯧꯔꯛꯏ ꯌꯥꯏ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯁꯤꯗ ꯂꯟꯆꯦꯟꯕ ꯃꯌꯥꯝꯅ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯃꯆꯟ ꯁꯌꯥꯒꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯗꯤꯄꯛꯅ ꯌꯥꯏ ꯅꯪꯁꯨ ꯇꯥꯔꯣ ꯏꯆꯥꯇꯣꯝꯕꯤ ꯅꯪꯁꯨꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯔꯣꯏ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁꯇꯒꯤ ꯑꯦꯂꯦꯛꯁꯅ ꯂꯨꯄꯥ ꯂꯥꯛ 50ꯒꯤ ꯂꯣꯟ ꯑꯃ ꯂꯧꯒꯦ ꯍꯥꯏꯔꯤ ꯏꯆꯥ ꯑꯅꯤꯅ ꯀꯔꯤ ꯈꯜꯂꯤꯕ ꯂꯟꯆꯦꯟꯕꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯁꯌꯥꯅ ꯍꯥꯟꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯥꯝꯕꯨꯡ ꯑꯅꯤꯅ ꯐꯒꯗꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯁꯨꯔꯅ ꯌꯥꯏꯃ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ ꯂꯟꯆꯦꯟꯕꯅ ꯄꯩꯁꯥꯗꯣ ꯌꯥꯝꯕꯅꯤꯅ ꯃꯥꯅ ꯂꯧꯒꯦ ꯈꯜꯂꯤꯕ ꯂꯣꯟ ꯑꯗꯣ ꯀꯩꯗ ꯁꯤꯖꯤꯟꯅꯅꯤ ꯍꯥꯏꯒꯦ ꯁꯥꯟꯇꯤꯅ ꯁ꯭ꯀꯨꯜ ꯑꯃ ꯁꯥꯅꯤ ꯍꯥꯏꯕꯒꯤꯅꯦ ꯂꯟꯆꯦꯟꯕꯅ ꯁ꯭ꯀꯨꯜ ꯁꯥꯕꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯃꯥꯒꯤ ꯄ꯭ꯂꯣꯠꯇꯨ ꯐꯖꯅ ꯌꯦꯡꯂꯒ ꯄꯤꯔꯁꯨ ꯄꯤꯁꯤ ꯁꯥꯟꯇꯤ ꯈꯤꯇꯪ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯂꯣꯟ ꯂꯧꯒꯦ ꯍꯥꯏꯔꯤꯕꯁꯦ ꯑꯩꯒꯤ ꯍꯦꯛ ꯏꯅꯥꯎꯄꯥꯅꯤ ꯁꯤꯗ ꯀꯩ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯒꯦ ꯂꯟꯆꯦꯟꯕ ꯁꯥꯟꯇꯤ ꯑꯃꯗꯤ ꯑꯦꯂꯦꯛꯁꯇ ꯁꯥꯎꯅꯤꯡꯅ ꯂꯩꯔꯝꯕꯅ ꯃꯔꯩ ꯌꯦꯜꯂꯛꯏ ꯑꯩꯁꯨ ꯄꯤꯔꯣꯏ ꯍꯥꯏꯕ ꯏꯇꯩꯝꯁꯦ ꯐꯖꯅ ꯌꯦꯡꯂꯒ ꯄꯤꯁꯤ ꯍꯥꯏꯔꯤꯗꯅ ꯈꯟꯅꯔꯛꯄ ꯇꯥꯔꯦ ꯈꯟꯅ ꯗꯤꯄꯛ ꯂꯟꯆꯦꯟꯕꯕꯨ ꯐꯥꯖꯤꯜꯂꯛꯏ ꯌꯥꯏꯃ ꯅꯇꯩꯃꯗ ꯑꯗꯨꯝꯅ ꯈꯣꯟ ꯀꯟꯕ ꯌꯥꯗꯦꯅꯦ ꯂꯟꯆꯦꯟꯕ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯦ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯁꯥꯕꯒꯤ ꯄ꯭ꯂꯣꯠ ꯑꯗꯣ ꯌꯦꯡꯗ꯭ꯔꯤ ꯐꯥꯎꯕ ꯁꯥꯏꯟ ꯇꯧꯕ ꯉꯝꯂꯣꯏ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯀꯥꯈ꯭ꯔꯦ ꯆꯠꯂꯤꯕ ꯂꯟꯆꯦꯟꯕꯗ ꯌꯦꯡꯂꯒ ꯁꯥꯟꯇꯤ ꯁꯥꯎꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯌꯦꯡꯕ ꯇꯥꯔꯦ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯗꯣ ꯅꯪꯅ ꯉꯝꯂꯦ ꯁꯥꯏꯟ ꯇꯧꯒꯅꯨ ꯑꯩꯅ ꯉꯝꯂꯦ ꯂꯣꯟ ꯂꯧꯒꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯟꯆꯦꯟꯕ ꯃꯌꯥꯝꯅ ꯗꯤꯅꯔ ꯆꯥꯔꯕꯁꯨ ꯃꯥꯗꯤ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯊꯣꯛꯂꯛꯇ꯭ꯔꯦ ꯂꯤꯡꯖꯦꯜ ꯂꯟꯆꯦꯟꯕꯅ ꯉꯁꯤ ꯁꯥꯟꯇꯤꯒ ꯂꯥꯎꯅꯔꯤꯕꯁꯤ ꯃꯥꯒꯤ ꯋꯥꯍꯧꯗꯒꯤꯅꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯔꯛꯂꯦ ꯂꯤꯡꯖꯦꯜ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯕꯤ ꯂꯟꯆꯦꯟꯕꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ ꯂꯟꯆꯦꯟꯕꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯗꯕꯗꯨꯗ ꯕꯦꯜꯀꯣꯅꯤ ꯑꯗꯣꯝꯗ ꯊꯣꯛꯂꯛꯏ ꯆꯤꯌꯔ ꯑꯃꯗ ꯐꯝꯂꯒ ꯆꯨꯔꯨꯞ ꯑꯃ ꯊꯛꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯂꯤꯡꯖꯦꯜ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯛꯂꯤꯕ ꯆꯨꯔꯨꯞꯇꯨ ꯐꯠ ꯂꯥꯎꯅ ꯃꯨꯜꯂꯤ ꯂꯟꯆꯦꯟꯕ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯉꯛꯅ ꯌꯦꯡꯂꯒ ꯀꯩꯅꯣ ꯄꯤꯛꯇ꯭ꯔꯣ ꯇꯧꯔꯤꯗꯨꯅ ꯑꯃꯨꯛ ꯂꯤꯡꯖꯦꯜ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯑꯆꯥꯛꯄ ꯆꯨꯔꯨꯞꯇꯨ ꯃꯨꯊꯠꯇꯨꯅ ꯗꯁꯕꯤꯟ ꯑꯗꯨꯗ ꯊꯥꯗꯈ꯭ꯔꯦ ꯂꯟꯆꯦꯟꯕ ꯂꯤꯡꯖꯦꯜꯅ ꯇꯧꯔꯤꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯤ ꯂꯤꯡꯖꯦꯜ ꯁꯥꯎꯅꯤꯡꯅ ꯀꯩꯅꯣꯕ ꯌꯥꯝꯕꯨꯡꯅ ꯐꯠꯇꯕ ꯅꯤꯁꯥꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯁꯦ ꯄꯥꯛꯅ ꯁꯤꯟꯅꯕ ꯅꯠꯇꯦꯕ ꯅꯣꯡ ꯐꯥꯗꯣꯛꯀꯤ ꯋꯥꯅꯤꯗ
ꯅꯣꯡ ꯐꯥꯗꯣꯛ ꯑꯣꯏꯔꯁꯨ ꯑꯩꯅ ꯌꯥꯗꯦ ꯃꯇꯨꯡ ꯁꯤꯟꯅꯕ ꯎꯔꯗꯤꯅꯦ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯑꯩꯅ ꯑꯩꯒꯤ ꯄꯤꯛꯇ꯭ꯔꯨꯅꯕꯨ ꯍꯥꯏꯔꯗꯤ ꯂꯣꯏ ꯌꯥꯖꯔꯒꯦꯗ ꯂꯩꯔꯦ ꯌꯥꯝꯕꯣꯡ ꯆꯥꯛ ꯂꯥꯝꯕ꯭ꯔꯥ ꯑꯩ ꯀꯣꯐꯤ ꯁꯦꯝꯂꯛꯎꯔꯥ ꯁꯦꯝꯂꯨꯅꯨꯗ ꯅꯪ ꯋꯥꯅꯕꯅꯦ ꯂꯤꯡꯖꯦꯜ ꯅꯨꯡꯉꯥꯏꯇꯅ ꯌꯥꯝꯕꯨꯡꯅ ꯏꯅꯝꯁꯤꯒ ꯈꯠꯅꯔꯤꯗꯣ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯅꯠꯇ꯭ꯔꯥ ꯂꯟꯆꯦꯟꯕ ꯅꯣꯛꯇꯨꯅ ꯅꯪ ꯈꯪꯕꯤꯔꯤꯕ ꯄꯤꯛꯂꯤ ꯈꯨꯄꯤꯛꯇꯨꯒ ꯋꯥꯈꯜꯒꯗꯤ ꯑꯆꯧ ꯑꯆꯧꯕ ꯈꯜꯂꯤꯕ ꯆꯦꯁꯤꯅ ꯉꯁꯥꯏ ꯍꯥꯏꯕꯗ ꯌꯥꯝꯕꯨꯡ ꯅꯣꯡꯃꯇ ꯊꯕꯛꯀꯤ ꯃꯔꯝꯗ ꯌꯦꯡꯁꯤꯜꯂꯨꯗꯦ ꯍꯥꯏ ꯑꯗꯣ ꯉꯁꯤꯗꯤ ꯄꯩꯁꯥ ꯈꯔꯒꯤ ꯃꯔꯩ ꯌꯦꯠꯂꯒ ꯏꯅꯝꯁꯤꯒ ꯑꯀꯟꯕ ꯋꯥ ꯍꯥꯏꯅꯔꯤꯁꯦ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏ ꯇꯁꯦꯡꯕꯁꯨꯅꯤ ꯅꯣꯡꯃꯇ ꯂꯟꯆꯦꯟꯕ ꯃꯄꯥꯒꯤ ꯃꯌꯥꯝꯕꯒꯤ ꯊꯕꯛ ꯑꯃꯠꯇꯗ ꯌꯦꯡꯁꯤꯜꯂꯨꯗꯦ ꯉꯁꯤ ꯑꯦꯂꯦꯛꯁꯀꯤ ꯂꯣꯟꯒꯤ ꯃꯇꯥꯡꯗꯨ ꯃꯥꯅ ꯄꯤꯅꯤꯡꯗꯕꯒꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯂꯣꯠ ꯌꯦꯡꯒꯦ ꯍꯥꯏꯈꯤꯕꯅꯤ ꯂꯟꯆꯦꯟꯕꯅ ꯃꯣꯏꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯁꯥꯟꯅꯁꯤꯗ ꯑꯗꯣ ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯌꯥꯝꯕꯣꯡ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯁꯨ ꯂꯩꯇ꯭ꯔꯦ ꯌꯥꯝꯕꯨꯡꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯃꯇꯤꯛ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯑꯩꯗꯤ ꯅꯪ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯏꯅꯔꯅꯤ ꯑꯩꯗꯤ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯗꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯌꯦꯡꯂꯣ ꯂꯟꯆꯦꯟꯕ ꯍꯟꯗꯛꯀꯤ ꯂꯤꯡꯖꯦꯜꯒꯤ ꯋꯥꯗꯨꯗ ꯁꯥꯎꯅꯤꯡꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯂꯤꯡꯖꯦꯜꯒꯤ ꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯁꯦ ꯅꯪ ꯆꯤꯡꯅꯔꯤꯕ꯭ꯔꯥ ꯑꯩꯅ ꯀꯔꯤ ꯋꯥ ꯍꯥꯏꯔꯒ ꯅꯪꯅ ꯊꯥꯖꯒꯅꯤ ꯍꯥꯏꯔꯣ ꯂꯤꯡꯖꯦꯜ ꯇꯞꯅ ꯉꯥꯡꯕꯗ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯗꯕ ꯃꯤ ꯑꯃꯕꯨ ꯀꯔꯝꯅ ꯅꯨꯡꯁꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯑꯩ ꯌꯥꯝꯕꯨꯡꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯤꯌꯦ ꯂꯟꯆꯦꯟꯕ ꯂꯤꯡꯖꯦꯜꯒꯤ ꯋꯥꯗꯨ ꯅꯍꯥꯟꯒꯩꯗꯤ ꯐꯖꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤ ꯉꯁꯤꯗꯤ ꯁꯥꯎꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯄꯤꯛꯇ꯭ꯔꯨ ꯅꯪ ꯇꯁꯦꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯂꯤꯡꯖꯦꯜ ꯂꯟꯆꯦꯟꯕꯅ ꯄꯥꯏꯔꯤꯕ ꯈꯨꯠ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯑꯩ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏꯌꯦ ꯂꯟꯆꯦꯟꯕ ꯂꯤꯡꯖꯦꯜꯒꯤ ꯋꯥꯗꯨꯗ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝꯕꯨꯡꯅ ꯑꯩꯕꯨ ꯌꯥꯔꯅꯤꯅ ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯇꯩ ꯋꯥ ꯍꯥꯏꯔꯕꯁꯨ ꯑꯗꯨꯒꯤ ꯋꯥꯗꯨꯗꯤ ꯍꯥꯏꯒꯅꯨ ꯂꯤꯡꯖꯦꯜ ꯀꯞꯇꯨꯅ ꯃꯈꯥ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯏꯃꯥꯁꯤ ꯑꯃꯗꯤ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯅꯨꯡꯉꯥꯏꯅ ꯃꯆꯥꯅꯤ ꯈꯟꯅ ꯌꯣꯛꯄꯤꯔꯒ ꯃꯣꯏꯒꯤ ꯃꯥꯏ ꯈꯨꯅꯕ ꯊꯕꯛ ꯇꯧꯅꯤꯡꯗꯦ ꯃꯄꯤꯗꯨ ꯑꯃꯨꯛ ꯇꯩꯊꯣꯛꯇꯨꯅ ꯂꯟꯆꯦꯟꯕꯗ ꯌꯦꯡꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯌꯥꯝꯕꯨꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯁꯨ ꯂꯦꯞꯄꯤꯔꯛꯑꯣꯏ ꯈꯟꯗꯨꯅ ꯇꯧꯕꯗ ꯌꯥꯔꯅꯤ ꯈꯟꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯂꯥꯡ ꯊꯥꯛꯄꯅꯤ ꯑꯩꯕꯨ ꯃꯤꯅꯥꯏꯅꯤ ꯌꯥꯔꯅꯤ ꯈꯟꯗ ꯑꯩꯕꯨ ꯁꯥꯟꯅꯒꯦ ꯈꯟꯕꯅꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯂꯟꯆꯦꯟꯕ ꯂꯤꯡꯖꯦꯜꯒꯤ ꯋꯥꯗꯨ ꯇꯥꯕ ꯉꯝꯗꯗꯨꯅ ꯁꯥꯎꯅꯤꯡꯅ ꯂꯤꯡꯖꯦꯜꯒꯤ ꯃꯥꯏꯗ ꯆꯥꯎꯈ꯭ꯔꯕ ꯃꯈꯨꯠ ꯑꯗꯨꯅ ꯊꯥꯔꯛꯏ ꯂꯤꯡꯖꯦꯜ ꯂꯟꯆꯦꯟꯕꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯈꯨꯠꯅ ꯃꯃꯥꯏꯗꯨ ꯄꯥꯏꯗꯨꯅ ꯂꯟꯆꯦꯟꯕꯗ ꯉꯛꯅ ꯌꯦꯡꯂꯛꯏ ꯂꯟꯆꯦꯟꯕ ꯁꯥꯎꯅ ꯉꯪꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯀꯟꯕ ꯋꯥ ꯅꯪꯃꯛꯅ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ ꯑꯩꯒꯤ ꯀꯥ ꯑꯁꯤꯗꯒꯤ ꯂꯤꯡꯖꯦꯜꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯂꯟꯆꯦꯟꯕ ꯂꯤꯡꯖꯦꯜ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯂꯤꯡꯖꯦꯜꯗ ꯊꯥꯈꯤꯕ ꯃꯈꯨꯠ ꯑꯗꯨ ꯋꯥꯜ ꯑꯗꯨꯗ ꯊꯥꯖꯤꯟꯖꯩ ꯁꯥꯐꯨ ꯀꯟꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯤꯟꯕꯗ ꯃꯈꯨꯠꯇꯨ ꯏ ꯉꯥꯛꯇ ꯆꯦꯟꯊꯔꯛꯏ ꯅꯥꯕ ꯀꯥꯎꯕ ꯃꯈꯩ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯃꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯃꯆꯤꯟꯗ ꯄꯦꯟꯗꯅ ꯁꯣꯜꯂꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯌꯥꯝꯕꯨꯡꯒꯤ ꯊꯣꯏꯊꯣꯏ ꯅꯨꯡꯁꯤꯔꯕ ꯅꯪꯒꯤ ꯃꯥꯏꯗ ꯄꯥꯞ ꯆꯦꯜꯂꯕ ꯑꯩꯒꯤ ꯈꯨꯠꯅ ꯅꯪꯕꯨ ꯐꯨꯈ꯭ꯔꯦ ꯅꯪꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯕꯁꯨ ꯑꯩ ꯈꯥꯡꯕ ꯉꯝꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯃꯤꯅꯥꯏꯅꯤ ꯈꯟꯅ ꯀꯩꯁꯨ ꯑꯣꯏꯗꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯪꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯒꯅꯨ ꯌꯥꯝꯕꯨꯡ ꯇꯥꯕ ꯉꯝꯗꯦ ꯊꯋꯥꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯃꯤꯅꯥꯏꯅꯤ ꯍꯥꯏꯒꯅꯨ